Malam gi oina inga sagi khal honglakliba asina maram lamdam asigi miyam gi haksiel dasu saitheng piri Saaba Hengatlakpdagi thorakpa Leinashu maraktagi til Kangdagi Sandokpa Leinashu Hengatlakli masigi manungsanna dengi Leinashu state asigi miyam gi haksiel da singnaba ma oirakli hiram asigi matangda SKTV gi akannaba paudamama Mapung faba vaccine pothoktriŋaigi chairagasida sabagi sang hengalakpa sahar gi lamda mi kungna taba helakpa aduga yumkai kungna taba loinana mahausa gi oiba khudongthiba thogdoksing aduga ising sijanabagi adugumba maung maril tadaba pibamna maram orakanda lamdam asida tampaki mafamsingda Kangdagi Sandokpa laina dengue gi case masing hengalaknabagi maram am oiri hiram asida miyam khangminabagi tanjadu lominase Hauki pasahi lisingani kunhumdoi ge yengnabada sahi asigi oina state asida dengue positive oiba masing hantharabasu singi district singdagi tampaki district singda positive oiba masing na heli sahi asigi July 13 phawbada Bisnupur district ta positive case samagatara Imphal East kun Imphal West kuntra nithoi Thobal da tara mari amasung Kaksing da positive case taruk thengnaki aduga Sandel district ta ahum Kangpupi amasung Ukhrul da case amamam khakta thengnaki arbo virus puba Aedes female mosquito na thoganba July dagi November phawbada yamna naganba arum hogi laina asigi vaccine puthoknaba under process ta leibana hojimaki oinadi masidagi ngakthoknaba upai habisi laina asi mioibada changnaknabagi lambi thingba asina oiri dengue se Manipur da kamai tawdana lakhrino haiba taradi rapid and unprecedented human population growth haida population si angak paphangna control to ngamdabi hengalakpa. This is number 1 point. Ani subada unplanned and uncontrolled urbanization. Ahum suba point da water supply mismanagement haida ko. Ising gi supply system si matik chana miyom chumna koina piba ngamdaba. Effective mosquito control measures si aikun su department site gi yamna matik chana lakhot ngamdaba sina maram oraga haiba dengue haiba nabase hoji koigi Manipur haiba jaga sida angak paphang hengalakpagi mawang amalai Hariba Aedes female mosquito si karawada macha poke hadardi kogi yongi manung amasung akoi bada leiba khusem gi eba patra hadar ko dispo glass kumba lili mase kumba refrigerator yende maka any ising tungba yaba koina sijina draba langthoga thamba thajadaba mafam khaiba mayam singsida ising tungga leiba thodi dengi thoaliba Aedes hariba kangin mana yam laina macha pokchaba pama jaga ne ko hariba aina panjakriba patra mayam singsi lehenbida bathuadi hariba kangsina marum kokna ko chipai changjam handarakani aduga hogjiksi mayamna khanba yamna lanba wakhalon makaklai karino haidardi pogeng taw haiba potse mase taw bathuadi dengi hariba jaga si aigi laikai da aigi imungda akoi da laroi haidana khanba wakhalon makaklai ko masidi yamna lanba oju oithoidaba chumju chumdaba aranba wakhalon haidare masi koi semdok na bahona minasi meku kapana dengue thingmanga moi dengue thingsi hadardi ai imung amusung laikai sida sing atungba leibra haiba porsi yengbiraga lehendana bahona basina koi masina koina source reduction activities kawi masi porsi natana koi dengue thingba chunga moi amoromda pre industrial era gi matam ga yengnabada malim gi oina sabagi changasi celsius degree ama dasmik ama hengatki kalen thagi matam hengalakpa loinana honglakliba ainga sagi khalasina maram oiduna til kangsing marum kokpa hengalakpa ga loinana vector borne diseases thorakpasu hengalakli tamamada khoi gi dengue gumba case se khoi valley area swaida yam leiramdabase last year daga se khoi Imphal West district su mayam ama masing case masing hengalakpa de hojik handak se hi gi su hojik case hengalakpa gi khoina pau se sum tari ba term ama khalai ko khoi urban heat island effect and urban gi lambi soro koilas loina thajan ba dagi cemented floors dagi urban area da mi kungna taraga khoi gi buildings kumba yam nakna mayam leiraga tawbasida khoi gi heat se absorb tawraga reflect tawbadadi walakpa as compared to nang haidokhiba uwa marang kaina hoba jaga ga compare tawba matamda building mayam leiba sugumba jaga sina hena sagatpagi changse khoi heat island effect na sugumba jaga sida khoi vector singsigi magi marum kokpa khokpagi sagalakpasida hena khudong chaba moida favor tawba haidare sugumba sina maram moiraga ko dengue case kumba gi sugumba siam pulai ko aduga siga loina khoina khoi as a part of climate change haragadi khoi khuda ki flood kumba tholokpase sigi matungda su after effect haigadra ising tungaga lehoba jaga
ꯁꯤꯒꯨꯝꯕꯗꯁꯨ ꯀꯥꯡ ꯃꯔꯨꯝ ꯄꯣꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥꯁꯤꯡꯁꯦ ꯍꯦꯟꯒꯠꯂꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯨ ꯑꯗꯨꯝ ꯂꯩ ꯁꯥꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯦꯚꯦꯜꯗ ꯍꯣꯡꯂꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯠꯁꯤꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯟꯊꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕꯤꯕ ꯑꯗꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯏꯟꯖꯤꯟ ꯄꯥꯟꯕ ꯒꯥꯔꯤꯁꯦ ꯗꯔꯀꯥꯔ ꯂꯩꯇꯕꯤꯗ ꯊꯧꯗꯣꯛꯄꯤꯗꯕ ꯁꯤꯖꯤꯟꯅꯔꯝꯕ ꯃꯩ ꯑꯣꯏꯔꯣ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯣꯏꯔꯣ ꯐꯦꯟ ꯑꯣꯏꯔꯣ ꯑꯦꯅꯤ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯇꯕ ꯁꯤꯖꯤꯟꯅꯗꯕ ꯃꯇꯝꯗ ꯃꯨꯊꯠꯄꯤꯔꯝꯕ ꯑꯔꯦꯝꯕꯗ ꯏꯁꯤꯡꯒꯨꯝꯕꯁꯨ ꯃꯥꯡꯍꯟꯕꯤꯗꯕ ꯁꯤꯒꯨꯝꯕꯁꯤ ꯑꯩ ꯈꯛꯇꯪꯅ ꯅꯠꯇꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯃꯁꯤꯒꯤ ꯅꯣꯂꯦꯖꯁꯤ ꯃꯊꯪ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯔꯒ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯑꯍꯣꯡꯕ ꯂꯥꯛꯄꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯒꯅꯤꯅ ꯈꯟꯖꯩ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯦꯟꯇꯔꯅ 2017ꯗ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯦꯟड ꯍ꯭ꯌꯨꯃꯦꯟ ꯍꯦꯜꯊ ꯍꯧꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯣꯡꯂꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒꯅ ꯅꯥꯀꯣꯏꯅꯅ ꯆꯩꯊꯦꯡ ꯄꯤꯔꯔꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯩꯒꯗꯕ ꯑꯗꯨꯒꯨꯝꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯀꯥꯏꯊꯔꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯈꯜ ꯑꯁꯤꯕꯨ ꯉꯥꯛꯇꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯄꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯌꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯇꯜ ꯌꯥꯝꯕꯦꯝ ꯈꯥꯔꯤꯕꯝ ꯔꯤꯁꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯈꯨꯃꯟꯊꯦꯝ ꯖꯦꯟꯇꯜ SKTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ